จะจับตัวปั๊มอ่ะนี่นะถ้าเขาไม่ส่งThầm lòng không gật lời vì ni anh sẽ mơ phù ba là vì ni anh sẽ đi đi rồiไม่ใช่ว่าชาแบบไอ้ทำไมไม่มาที่เรา ชิมก็ได้จ้ามันไอ้ชิๆนี่แหละ มาไม่ได้จะมาต้องถึงหรอกNgoài xí ní hay xí ní không được bạn như vậy mà bốc xí đã ngoài ngoài lấy thôi rồi à làm mình làm gì là sạch pít ra rồi nó chặt tâm tâm cái nè khả năng cho thả đây là rồi hay gì nó nụ xì bị nó đúng ura cái đi nè cũng là nụ xì nó bắt cờ bấm tôi nè bạn hai mèo mèo xí đi ngà nu thùng bên nè ngà nu thùng ba đó iman là bìm nó thùng bì bên nè đó mèo iman là video cái này sao mình là tôi sẽ gì ngà nu mà thùng nghe salad ở mèo ra là gì singzu hảo đôi nè aduga sina mahi tu hay đôi nè aduga hay mahi lấy ra hồi gì iman là video bọc salad cái mèo tu ai iman là video mà nó thùng bên nè giang dê đó sao mình là cái Hoi ma'am aigi manabine Seram Gitanjali blog haina laibane ado ma'am su like share subscribe to bio id akoi masen support tong na se jang se haw bre nga se ko jang haw bre ngo ai han nhiều ai rồi nhiều mahi này hảo đôi đi mà đây chặt hôm tân sau tân nằm chân nằm ma'am khut loi ha ma bani ko ham này khut ham này vào một ham để tao cái hảo đấy mà không phải học ạ hảo đấy khut là đúng hấp kìa hảo đấy không học ạ sao không anh nó thùng với hai bên là tịch cổ xa là thắng anh cầu làm lên mẹ mong mình phải xem hỏi mong xảo đâu học cái này là mà cái mẹ bạc chị cho man mẹ đi nè mẹ một xíu một tiếng sau kìa hảo đấy ở đây thùng bởi vì không đẹp ngắn một thùng bởi vì em bị chín hào rồi mà để đến thùng rồi đấy mẹ thấy lên ngày đại dân có mai sẻ thế em phải hào mẹ ở đấy là một lâu dài được rồi ạ ngắn một thùng bởi vì mày khi giảm hào này mà hi hao cái gì nè hao tệ vậy bây giờ sao lục rồi để mình béo ngàn pha đi mai đi sáu không bị ấy đi sáu không năm mà cái làm sao nó tự nhiên đấy đây là con ai vậy để bắt đầu có bao mươi em khu hao gì đợi ngâm dần rồi nhé mẹ làm gì ta lấy rồi mang đã luôn mà sao sẽ luôn mà đẹp theo ông đang hoa là phải luôn mà đẹp rồi thôi à họ vừa ăn nó không bị sao là bọn anh ngày tự nhiên đấy không ăn luôn ngày để làm mèo nữa rồi
ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯖꯕ ꯌꯥꯝꯃꯟꯗꯅ ꯃꯁꯥ ꯑꯗꯨ ꯃꯥꯗꯤ ꯈꯣꯠꯀꯗꯧ ꯃꯥꯜꯂꯦ ꯆꯥꯕ ꯈꯣꯠꯂꯣ ꯄꯥꯟꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯕꯀꯣ ꯁꯤꯗꯤ ꯃꯥꯅ ꯂꯣꯜꯂꯤꯅꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯎꯝ ꯀꯪꯅ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯍꯥꯎꯋꯦ ꯂꯣꯜꯂꯤ ꯃꯍꯤ ꯆꯔꯥꯡ ꯆꯔꯥꯡ ꯂꯣꯟꯕꯗꯣ ꯍꯥꯎꯇꯦꯕ ꯑꯩꯅꯅꯦ ꯃꯥ ꯂꯥꯛꯑꯒ ꯊꯣꯡꯍꯟꯒꯦꯅꯅꯦ ꯉꯁꯤ ꯆꯥꯔꯤꯁꯦ ꯈꯔ ꯊꯦꯡꯉꯦꯕ ꯃꯥꯏ ꯈꯨꯠ ꯌꯦꯡꯒꯦꯅ ꯃꯥ ꯂꯥꯛꯑꯒ ꯊꯣꯡꯍꯟꯒꯦꯅ ꯉꯥꯏꯔ ꯊꯣꯡꯍꯜꯂꯤ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯆꯥꯔ ꯈꯪꯅꯤ ꯑꯁꯦꯡꯕꯩ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯉꯥꯅꯨ ꯊꯣꯡꯍꯟꯅꯤꯡꯉꯗꯤ ꯅꯤꯀꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯃꯌꯥꯝ ꯉꯣꯔ ꯃꯦꯠꯄꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯃꯔꯝ ꯁꯥꯕ ꯃꯔꯣꯟ ꯊꯣꯛꯏꯅꯦ ꯃꯣꯔꯣꯛꯇꯣꯀꯣ ꯁꯤꯒꯗꯤ ꯀꯣꯠꯂꯣ ꯀꯣꯠꯂꯤꯅꯤ ꯎꯝ ꯑꯩꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯈꯔꯦ ꯎꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯗꯤꯅꯦ ꯃꯊꯪꯗꯁꯨ ꯀꯩ ꯆꯥꯔꯧꯒꯦ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯃꯥ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯥꯔ ꯆꯥꯃꯤꯟꯅꯔꯗꯝ ꯃꯥ ꯊꯣꯡꯍꯜꯂ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯊꯥꯒꯠꯂꯒꯀꯣ ꯋꯥꯔꯤꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯊꯣꯡꯍꯜꯂꯛꯇꯣꯏꯅꯦ ꯃꯥ ꯑꯗꯨꯝ ꯃꯥ ꯁꯪꯀꯥꯟꯗ ꯑꯃꯦꯠꯄ ꯈꯤꯇꯪ ꯍꯥꯞꯄꯣ ꯃꯔꯝ ꯁꯥꯕꯅꯦ ꯁꯤ ꯆꯥꯛ ꯀꯥꯝꯕ ꯆꯥꯕꯅ ꯍꯥꯎꯋꯦ ꯁꯥ ꯊꯣꯡꯕꯁꯦ ꯈꯔ ꯁꯥꯔ ꯍꯥꯎꯋꯦꯕ ꯀꯨꯏꯔꯝꯅꯦꯕ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯃꯤꯟꯅꯁꯦ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯆꯦꯟꯅꯦꯜ ꯑꯃ ꯍꯥꯡꯉꯦ ꯈꯣꯠꯂꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯚꯤꯌꯨꯋꯔꯁꯀ ꯑꯝꯇ ꯌꯥꯎꯗꯦ ꯅꯤꯀꯤꯅ ꯑꯝꯇ ꯇꯧꯃꯤꯟꯅꯁꯦ ꯈꯣꯠꯁꯦ ꯀꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯣ ꯃꯃꯥꯡꯒꯤ ꯊꯥꯗꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥ ꯃꯃꯥꯡꯒꯤ ꯊꯥꯗꯣ ꯈꯤꯇꯪ ꯃꯥ ꯁꯨꯇꯤꯡ ꯆꯠꯄ ꯈꯣꯠꯄꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯅꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯤ ꯐꯤꯒꯔꯗꯣ ꯗꯥꯏꯠ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯒꯤ ꯉꯥꯏꯔꯒ ꯑꯗꯣ ꯂꯩꯔꯦ ꯗꯥꯏꯠ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯉꯣꯟꯗꯗꯤ ꯁꯥꯍꯧ ꯑꯩꯅ ꯑꯗꯨꯝ ꯁꯨꯝ ꯐꯕꯗꯣ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯁꯨꯝ ꯅꯣꯏꯍꯟꯅꯤꯡꯗꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯍꯥꯏꯅ ꯍꯌꯦꯡ ꯇꯧꯔꯁꯦ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯣꯏ ꯂꯥꯛꯇꯕ ꯍꯥꯏꯕꯗꯒꯤ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯌꯥꯝ ꯊꯤꯅꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯅꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯃꯌꯥꯝ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯏꯕꯥꯅꯤ ꯊꯦꯡꯅꯔꯛꯏꯁꯦ ꯀ꯭ꯂꯥꯁ 11ꯗ ꯑꯣꯏꯔꯝꯅꯤꯀꯣ ꯍꯣꯏ 11 ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯑꯗꯨꯝ ꯄꯨꯜꯂꯛꯑꯕꯅꯦ ꯀꯅꯥꯅ ꯂꯣꯏ ꯍꯥꯟꯅꯗꯤ ꯁꯨꯔꯛꯑꯕꯅꯤꯅ ꯖꯤꯝꯒ ꯆꯠꯂꯤꯉꯩ ꯍꯥꯟꯅ ꯃꯇꯝꯗ ꯇꯝꯃꯤꯟꯅꯔꯛꯇꯦꯕ ꯖꯤꯝꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗꯒꯁꯦ ꯖꯤꯝꯒꯁꯦ ꯆꯍꯤ 4ꯅꯦ ꯀꯣ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯅꯣꯏꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯁꯦ ꯅꯣꯏꯗꯦꯕ ꯑꯗꯨ ꯐꯤꯠ ꯑꯣꯏꯌꯦꯕꯀꯣ ꯈꯤꯇꯪ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯗꯨꯒ ꯁꯔꯨ ꯆꯥꯎꯕ ꯈꯣꯠꯄ ꯍꯣꯏ ꯇꯧꯕꯅꯤꯅꯅꯦ ꯍꯣꯏ ꯈꯤꯇꯪ ꯅꯣꯏꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯅꯣꯏꯕ ꯃꯥꯟꯕꯒꯤ ꯍꯣꯏ ꯃꯈꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯖꯤꯝ ꯆꯠꯂꯤꯉꯩꯗꯗꯤ ꯄꯨꯔꯥ ꯈꯨꯀꯪ ꯑꯃꯅꯦ ꯃꯥꯁꯨ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯩ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯅꯣꯏꯗꯦ ꯃꯥꯅꯕꯨꯗꯤ ꯍꯦꯟꯅ ꯑꯩꯅꯕꯨꯗꯤ ꯍꯦꯟꯅ ꯅꯣꯏꯕꯀꯣ ꯃꯉꯣꯟꯗꯒꯤ ꯑꯗꯨꯏꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯑꯩ ꯅꯣꯏꯈꯠꯈ꯭ꯔꯤꯅꯦꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯂꯩꯁꯥꯔꯤꯉꯩꯒꯤ ꯂꯥꯏꯐꯇꯣ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯕꯅꯦ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯦ ꯐꯪꯅꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯊꯣꯛꯅ ꯑꯗꯨꯝ ꯂꯩꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯨ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯩꯔꯗꯤ ꯌꯥꯔꯦ ꯃꯥꯅꯦ ꯅꯨꯡꯉꯥꯏꯕ ꯍꯩꯔꯣꯅ ꯅꯨꯡꯉꯥꯏꯕ ꯃꯤꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯇꯕꯁꯤꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯩꯔꯣꯅ ꯑꯍꯦꯟꯕ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯌꯥꯝ ꯑꯍꯦꯟꯕ ꯍꯣꯏ ꯇꯧ ꯍꯥꯏꯗꯤ ꯑꯇꯩꯒꯤ ꯅꯠꯇꯕ ꯁꯨꯝ ꯑꯋꯥꯕ ꯐꯅꯌꯥꯝ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯂꯩꯗꯣꯏꯅꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯐꯦꯁ ꯇꯧꯕ ꯍꯩꯒꯗꯕꯅꯦ ꯉꯝꯒꯗꯕꯅꯦ ꯁꯤ ꯇꯧꯔꯦꯒ ꯍꯥꯏꯔꯒ ꯋꯥꯈꯜꯒ ꯑꯗꯨꯝ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯁꯟꯕꯗꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯃꯌꯥꯝꯗꯁꯨ ꯃꯥꯅꯦ ꯃꯣꯔꯣꯛꯀꯤ ꯁꯔꯨꯛꯁꯦ ꯄꯥꯝꯕꯅꯤꯅꯅꯦ ꯃꯣꯔꯣꯛ ꯋꯥꯠꯂꯛꯄꯗ ꯎꯔꯛꯏꯅꯦꯕ ꯍꯥꯞꯄꯛꯀꯦ ꯇꯞꯅ ꯆꯥꯊꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯈꯔ ꯁꯥꯡꯒꯅꯤ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯊꯥꯒꯠꯂꯛꯄꯗꯁꯨ ꯑꯩꯗꯣ ꯕꯤꯠ ꯂꯩꯅꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯗꯣ ꯈꯔ 1K ꯌꯧꯍꯟꯕꯤꯌꯣꯕ ꯍꯥꯏꯕꯗꯤ ꯌꯥꯝꯗ꯭ꯔꯤꯕ ꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯕꯅꯦ
ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯕ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯒ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯏ ꯌꯦꯡꯕꯤꯗꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯅꯦ ꯈꯜꯂ ꯅꯝꯃꯒ ꯌꯦꯡꯕꯤꯔꯛꯇꯕꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯣꯏ mẹ mà thơm thì nè ai hay không kìa trời mình tại đấy mà thằng này đi beef thùng bánh xa ra kìa mẹ sao chứ bỏ nồng mà sao mình มันจะนุ่งไหวแบบยากให้เป็นมันท่าในห้องนั่นน่ะนุ่งไหวไปให้ประมาณนี้ trời đời đây nó không dễ là nó chặt người xí ní hay xí ní không được bạn người ơi mà phục xí đã ngoài ngoài lấy thua rồi làm mình làm gì là sạch pít ra rồi nó chặt tâm tâm này nè khả năng cho thà đây là coi là phụ dân là gì vậy nó ra đi เจ้าจะขั้นต่ำตายกัน rồi khả tâm xa cái hai bên đi tăng du ốc thar qua gì hai bên đi mà xung quanh trả ra đây lấy qua đi thì xoắn thằng này đi làm hai ra cái này vậy phục xung quanh thằng là qua gì khả năng luôn mà cả xa cái vậy tâm tâm này โมโรสิซาสุดนจานี่ชาสุดนไทย nó cũng ngoài cho bây giờ mua à cân mà ăn ngang cái đồ và tôi sao nên mà nếu mà mua thì nó không bao giờ không phải ข้างเดียวดูดูภาษาต่างกันแล้วโมโร จะเข้าบุษบุษที่เป็นนายซึ่งดูสารีคุยกันสารีแม่หรือว่าโมกุศลที่สารี ไทยเนี่ยสิสับแป้งมันเป็น tôi mẹ mà tôi hai rồi có mà sang được cái này mà tên này mẹ làm một hai ra gì tôi mẹ ta hai rồi cầm một trâu tôi này một bằng làm tôi nên là ta bị đập hai bị điểm sẽ sân bé rồi mà mới đi เดี๋ยวช่วงไหนเดี๋ยวนะปักมีเซไอ้ป้ามาจากตะมันนะเดี๋ยวนะในโรงแรมแบบปักเปียกคันแล้วก็สู้ต้องแกให้เนี่ย ไปเอง แกไม่ได้โน้ม จับหรอ จับแล้วมาไอ้เสียสาระเก็บตรงนั้นเลยไปดูได้ ไอ้เจ๊ ไอ้ ที่ ที่ เรา เรา ติ ติ ด ด ได้ ได้ แต่ละซิงเกิล singer มักที่ singer ดูก็เขาจะต้องเรียนรู้ไปยาเป็นอะไรบ้างดูชูไอ้ชูไอ้นุ่งไงดีให้ดีว่าขันนุ่งไงเนี่ยสักประตูเนี่ยเป็นดาร์การ์โอเอสให้ดีมาไอ้เนี่ยแต่พอบ่มีที่มาตกต่ำมาก็ไอ้ดูไม่มาตกต่ำแต่ยัดเดี๋ยวให้เป็นอะไรเจ็บดูนักเกี่ยวขันกันเลยให้สักใบสิเนี่ย นั่งสักกระดับน้ำมาสั่นเจ๊ ไอ้ใช่ให้เจ็บกว่า mà đôi mà hay bây giờ sẽ làm hay không bạn mà mang cái content đó mà ra bây giờ thằng cái đồ ở đây nó mà đôi yên thành bảo không vậy là lấy xây sạc của để hay năng cái là tầm gì nó năng không nhẹ thôi nên 3 năm để sạc cái đầm gì mà hay vậy mà đâu họ đang trả lại cái bao nào cũng cũng sẽ nhắm ăn mấy quả tuổi sao không được ạ đi xa đi xa cái đồ chiều ấy không anh là nhắm mình lại làm được bạn là video thì nè mắm thăm được như anh thì nó có riêng bây giờ bây giờ riêng bây giờ xem là nó u bên này bảo à tôi cái mà nó xuống thăm mà xe là tao là thăm bên này bảo khui sao không thuộc của thì bạn xa đây vậy anh xuống không được sao tôi mẹ này tộc sản này có để ta bây giờ tôi là hai cái này nó bắt bắt đầu không ra tôi biết tôi bắt xe xài để xa lấy cái gì hay rồi đừng mới dùng khăn này bạn dạ mày vào khui rồi hai bên đi máy khai khai đang thả đây là thêm xa bây giờ thêm xa như vậy đồ giảm thu nó là chỗ có tàu là sao bây giờ tôi đi ngâm đi em thu là sao mà sẽ phần tôi cứ màn hay là mẹ bảo coi nhưng mà nó có sao hay đi mẹ tàu là cái mà thằng được sầu riêng mấy thôi này nào sầu riêng thôi này này mẹ đúng không ba đứa nó làm mà yêu này này sau khi đấy là ba mình nó xa và tôi đi ngắm và tôi yên cũng là xa không có để giảm chung là xa sân bây giờ phần đâu chứ mà để tôi ngâm gì mà than là nè ai dụ chào ấy chào bấm thuộc của hai tay cả săn chào cái ra mẹ em chào cái ra ai xin rằng sẽ sao tôi nhìn hai ra đi mà chúng ta chào thua sao hôm nay được mày nó tôi mày bảo tôi hồi gì tàu rồi vào một ngâm đâu mà nó tôi bảo tôi xa siêu mẹ mà đi ra sao với tiền lỗi ông rồi xem cả si cũng họ bảo con em sai một chuyện lỗi giặt thôi đấy nhau
ꯁꯤꯗꯕꯨ ꯑꯩꯅ ꯐꯤꯒꯔ ꯐꯖꯗꯅ ꯀꯅꯥꯅ ꯐꯖꯗꯣꯏ ꯅꯪ ꯊꯥꯏꯅ ꯁꯨꯝ ꯆꯠꯂꯤꯉꯩꯗꯗꯤꯀꯣ ꯑꯗꯨꯝ ꯀꯪꯉꯝꯃꯝꯅꯦ ꯐꯅꯌꯥꯝ ꯀꯪꯉꯝꯃꯦ ꯑꯗꯨꯗꯗꯤ ꯀꯥꯏꯗꯩ ꯍꯧꯖꯤꯛ ꯀꯦꯖꯤ 10 ꯇꯔꯥꯃꯉꯥ ꯍꯦꯟꯒꯠꯂꯒ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯆꯠꯄ ꯌꯥꯏꯑꯕ ꯇꯥꯔꯛꯀꯅꯤꯕ ꯃꯌꯦꯡ ꯖꯔ खर अमुक चासꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯟꯅꯕ ꯃꯌꯥꯝ ꯃꯊꯪ ꯃꯊꯟꯗ ꯅꯝꯖꯕꯗꯗꯤ ꯌꯥꯝ ꯊꯨꯅꯗꯤ ꯆꯥꯕꯅꯦ ꯑꯩꯅ ꯑꯗꯨꯗꯤ ꯀꯩꯅꯣꯗꯣ ꯄꯣꯛ ꯊꯣꯡꯕꯗꯣ ꯄꯣꯛꯀꯨꯝꯕꯗꯣ ꯃꯗꯨꯗ ꯂꯥꯎꯕ ꯀꯨꯠ ꯃꯔꯨ ꯌꯥꯎꯗꯦꯗꯅ ꯀꯨꯠ ꯀꯨꯠ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯁꯟꯒꯦ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯎꯕꯅꯤꯅ ꯄꯣꯠꯇꯣ ꯌꯥꯎꯗꯕꯅꯤꯅ ꯁꯤꯗꯤ ꯉꯝꯗꯦ ꯍꯥꯏꯕ ꯍꯥꯟꯅ ꯁꯥꯔꯒ ꯃꯍꯥꯎ ꯁꯨꯝ ꯊꯣꯛꯂꯛꯄꯗꯨꯅꯦ ꯁꯤꯁꯤꯅ ꯁꯥꯔ ꯁꯤꯗꯤ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯆꯥꯏ ꯍꯥꯏꯔꯦ 그래서 ꯊꯨꯝꯕ ꯍꯥꯎꯕ ꯆꯥꯕ ꯑꯩꯁꯨ ꯅꯍꯥꯟꯒꯩꯗꯤ ꯆꯥꯗꯦ ꯑꯗꯨꯗꯤ ꯉꯁꯤ ꯆꯥꯏꯁꯤꯗꯤ ꯍꯥꯎꯋꯦ ꯉꯝꯗ꯭ꯔꯥ ꯅꯪ ꯆꯥꯈꯤꯗꯣꯏꯅꯦ ꯆꯥꯎ ꯉꯝꯗꯔꯦ ꯆꯥꯕ ꯍꯋꯥꯏ ꯃꯤꯜꯂꯦ ꯃꯟꯒꯅꯣ ꯁꯤ ꯂꯣꯏꯁꯟꯒꯦꯅ ꯇꯧꯕꯅꯦ ꯂꯦꯝꯃꯤꯁꯤꯁꯨ ꯄꯥꯝꯃꯨꯏꯌꯦ ꯅꯥꯟꯅ ꯊꯝꯖꯤꯜꯂ ꯍꯌꯦꯡ ꯆꯥꯔꯒꯦ ꯁꯤ ꯆꯥꯕ ꯌꯥꯅꯤ ꯆꯥꯕ ꯌꯥꯅꯤ ꯈꯨꯠꯅ ꯁꯣꯛꯇ꯭ꯔꯤꯕ ꯁꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯃꯔꯤꯅꯦ ꯍꯥꯏꯕ ꯉꯥꯅꯨ ꯀꯦꯖꯤ 4 ꯊꯣꯡꯉꯤꯅꯣ ꯑꯗꯨꯗꯗꯤ ꯌꯦꯡꯉꯣꯅꯦ ꯈꯨꯠꯆꯥꯗ ꯊꯤ ꯆꯥꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯂꯦꯝꯕ ꯅꯠꯇꯦ ꯀꯩꯁꯨ ꯄꯨꯛꯁꯤꯗꯤ ꯑꯣꯚꯔ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯍꯦꯜꯂꯦ ꯅꯃꯤꯠꯅ ꯀꯔꯥꯃꯩ ꯃꯌꯥꯝ ꯊꯤꯖꯟꯕꯩꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯦꯛꯇ ꯉꯝꯗ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯡꯗ ꯍꯦꯛꯇ ꯂꯦꯝꯃꯤꯁꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯌꯦꯡꯕꯁꯨ ꯅꯪꯅ ꯉꯝꯒꯗꯕ ꯆꯥꯡꯗꯣ ꯍꯥꯞꯄꯒ ꯑꯣꯏꯅ ꯆꯥꯎ ꯂꯦꯝꯕꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯂꯦꯝꯗꯦ ꯃꯤ ꯑꯅꯤ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯌꯥꯝ ꯆꯨꯝꯕꯩ ꯂꯦꯝ ꯃꯥꯜꯂꯦ ꯆꯥꯡ ꯄꯨꯉꯝꯗꯗꯅ ꯏꯊꯟꯗꯒ ꯆꯥꯕꯗꯨꯗꯤ ꯍꯥꯟꯅ ꯂꯦꯝꯗꯦꯕ ꯑꯩ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡ ꯊꯛꯗ꯭ꯔꯁꯨ ꯐꯗꯝꯅꯤ ꯆꯥꯔꯤꯉꯩꯗ ꯁꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯆꯧꯕꯁꯦ ꯂꯣꯏ ꯊꯛꯆꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅꯁꯨ ꯂꯣꯏ ꯄꯨꯛꯇꯣ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯔꯤꯟ ꯆꯠꯊꯣꯛꯑꯒ ꯈꯪꯗꯦ ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯔꯣꯅꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯁꯨꯝ ꯆꯝꯅ ꯆꯥꯃꯤꯟꯅꯕꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯏꯆꯝ ꯆꯝꯅ ꯄꯨꯟꯗꯕ ꯀꯨꯏꯔꯦꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯁꯦꯅ ꯏꯃꯥꯟꯅꯕꯤꯒ ꯇꯧꯃꯤꯟꯅꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯂꯦꯝꯕꯁꯤꯗꯤ ꯃꯌꯥꯝ ꯀꯣ ꯄꯨꯛꯁꯤꯗꯤ ꯑꯣꯚꯔ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏꯅ ꯉꯁꯥꯏꯗ ꯍꯥꯏꯕꯗꯣ ꯂꯦꯝꯍꯟꯕꯁꯤꯗꯤ ꯂꯦꯝꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯀꯩꯝꯇ ꯃꯥꯡꯍꯟꯈꯤꯗꯣꯏ ꯅꯠꯇꯦ ꯑꯩꯅ ꯍꯌꯦꯡ ꯑꯗꯨꯝ ꯃꯊꯧ ꯇꯧꯊꯣꯛꯈ꯭ꯔꯗꯕꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛꯇꯣ ꯆꯟꯗ꯭ꯔꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯣ ꯃꯥ ꯏꯁꯩ ꯁꯛꯇ꯭ꯔꯤꯌꯦ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯁꯦ ꯍꯩꯇꯕ ꯅꯪꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯌꯦꯛꯇꯣ ꯑꯩ ꯁꯛꯇꯣꯏꯅꯦ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯀꯣꯛꯇ ꯊꯣꯛꯇ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯅꯪꯅ ꯁꯛꯄ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯃ ꯈꯜꯂꯒ ꯁꯛꯂꯛꯑꯣꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯉꯥꯡꯉꯛꯑꯒꯦ ꯊꯣꯛꯄ ꯃꯌꯥꯝ ꯁꯥꯡꯅ ꯁꯛꯇꯣꯏ ꯅꯠꯇꯦ ꯈꯤꯇꯪ ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯥꯡꯅ ꯁꯛꯑꯗꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯧꯔꯅꯤ ꯑꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤ ꯃꯇꯦꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯀꯩ ꯏꯁꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯍꯥꯟꯒꯤ ꯁꯝ ꯂꯥꯡ ꯇꯧꯕꯗꯣ ꯇꯧꯕꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯏꯁꯩꯅꯤ ꯃꯥ ꯁꯛꯇꯣꯏꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯕꯤꯠꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯍꯩꯕꯒꯤ ꯀꯩꯝꯒꯤ ꯅꯠꯇꯦꯀꯣ ꯁꯝꯂꯥꯡ ꯈꯣꯡꯒꯠꯂꯕꯤꯅꯤ ꯑꯩꯁꯦ ꯃꯄꯨ
ꯃꯈꯣꯜꯗ ꯂꯥꯡꯊꯛꯅꯩ ꯄꯨꯛꯅꯤꯡꯁꯦ ꯅꯪꯒꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜꯗ ꯂꯥꯡꯇꯛꯅꯩ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗ ꯅꯪꯒꯤ ꯂꯦꯝꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗ ꯐꯥꯊꯕ ꯉꯝꯗꯦ ꯏꯊꯤꯜꯁꯦ ꯃꯁꯤꯔꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯧꯉꯝꯕꯤꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯦꯅ ꯑꯩꯅ ꯉꯁꯥꯏꯗꯤ ꯁꯛꯍꯟꯒꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯁꯤꯗ ꯁꯨꯔꯁꯦ ꯇꯥꯕ ꯌꯦꯡꯒꯦ ꯀꯥꯏꯅꯒ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯦ ꯁꯛꯄ ꯌꯥꯝ ꯋꯥꯕ ꯎꯝ. ꯏꯁꯩ ꯑꯣꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯃꯅ ꯍꯦꯛꯇ ꯁꯛꯄꯗ ꯑꯗꯨꯝ ꯋꯥꯕ ꯏꯁꯩ ꯑꯣꯏꯅ ꯃꯥ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯛꯇ꯭ꯔꯥ ꯏꯁꯩ ꯍꯩꯕ ꯈꯪꯗꯦ ꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝꯅꯦ ꯉꯪꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒꯁꯨ ꯊꯥꯔꯒꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯤꯅꯒ ꯑꯦꯛꯀ ꯇꯧꯔꯒ ꯔꯤꯜꯁꯀ ꯅꯝꯃ ꯊꯥꯔꯛꯄꯗ ꯑꯩꯅ ꯉꯥꯎꯖꯗꯣꯏꯅꯦꯕ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯁꯦ ꯑꯗꯨꯝ ꯉꯪꯕꯒ ꯍꯥꯏꯗꯤ ꯁꯨꯔꯒꯁꯦꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯉꯪꯊꯥꯗꯣꯏꯅꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯩꯕꯒꯤ ꯅꯠꯇꯦ ꯀꯩꯝꯒꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩꯅ ꯄꯥꯝꯖꯕꯒꯤꯀꯣ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯅꯠꯇ꯭ꯔꯁꯨꯅꯦ ꯁꯤ ꯃꯇꯥꯡ ꯃꯇꯦꯛꯁꯦ ꯌꯥꯝ ꯄꯥꯝꯖꯕꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯉꯥꯎꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯉꯝꯖꯕ ꯏꯁꯥꯅ ꯑꯗꯣ ꯃꯥꯅ ꯏꯃꯥꯟꯅꯕꯤꯅ ꯁꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯁꯛꯄꯅꯦ ꯃꯌꯥꯝ ꯑꯗꯣ ꯈꯪꯗꯦ ꯁꯤꯗꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯅꯤ ꯃꯌꯥꯝ ꯃꯊꯪꯗ ꯕꯤꯐ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯃꯥꯒ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯈꯤꯇꯪ ꯕꯤꯐ ꯂꯩꯔꯒ ꯆꯥꯔꯛꯀꯦ ꯑꯗꯣ ꯅꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯍꯥꯏꯁꯤꯗꯤꯀꯣ ꯃꯥꯒꯤ ꯃꯣꯠꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯛꯏ ꯄꯛꯇꯦ ꯐꯖꯩ ꯊꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯔꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯌꯥꯝꯃꯝꯗ꯭ꯔꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯣ ꯃꯥꯅ ꯑꯩ ꯈꯨꯟꯁꯦ ꯁꯤꯌꯔ ꯈꯪꯉꯤꯗꯨꯗ꯭ꯔꯥ ꯇꯧꯁꯟꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯃꯉꯣꯟꯗ ꯃꯥ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯝ ꯍꯩ ꯃꯥ ꯑꯗꯨꯝ ꯅꯣꯛꯑꯦꯒ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕꯀꯣ ꯃꯥ ꯃꯅꯨꯡꯗ ꯐꯅꯌꯥꯝ ꯅꯣꯛꯑꯁꯨꯅꯦ ꯃꯅꯨꯡꯗ ꯌꯥꯝ ꯀꯩꯅꯣ ꯗꯤꯞ ꯑꯣꯏꯅ ꯌꯥꯝ ꯈꯟꯒꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯀ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯂꯣꯏꯁꯜꯂꯒꯦꯀꯣ ꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ